ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯂꯩꯈꯤꯕꯨꯔ ꯊꯥꯕꯜ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯑꯩ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯗꯗꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯇꯧꯔꯒ ꯒꯥꯔꯤ ꯃꯆꯥꯗ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯃꯒꯅꯦ ꯃꯥꯁꯦ ꯉꯁꯤꯁꯦ ꯁꯨꯇꯤ ꯂꯥꯛꯄꯀꯣ ꯊꯨꯡꯉꯔꯤꯕꯀꯣ ꯁꯟꯗꯥꯗ ꯑꯗꯨꯒ ꯃꯥꯁꯦ ꯑꯍꯥꯟꯕ ꯊꯥꯕꯜ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤꯅ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟꯗ ꯑꯣꯏꯗꯣꯏꯅꯦ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟ ꯊꯥꯕꯜꯁꯦ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯅꯦꯕꯀꯣ ꯆꯠꯆꯔꯤꯁꯦ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯟꯗꯤ ꯌꯧꯔꯦ ꯑꯗꯨꯒ ꯖꯦꯃꯤꯅꯥꯔꯁꯤ ꯀꯃꯥꯏ ꯇꯧꯕꯗꯣ ꯌꯧꯔꯦ ꯃꯌꯥꯝ ꯑꯁ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦ ꯁꯤ ꯖꯒꯥꯁꯦ ꯑꯩ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯦ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟ ꯊꯥꯕꯜꯗ ꯆꯍꯤ ꯃꯌꯥꯝꯃꯨꯛ ꯆꯠꯆꯗ꯭ꯔꯤ ꯑꯍꯥꯟꯕ ꯊꯥꯕꯜ ꯑꯍꯥꯟꯕ ꯂꯥꯛꯆꯕ ꯑꯣꯏꯗꯣꯏꯅꯤ ꯊꯥꯕꯜ ꯃꯈꯣꯟ ꯇꯥꯔꯦ ꯂꯝꯕꯤꯁꯦ ꯊꯦꯡꯅ ꯂꯥꯛꯄꯅꯤ ꯀꯅꯥꯝ ꯈꯪꯉꯔꯣꯏ ꯁ꯭ꯇꯥꯔꯠ ꯌꯧꯔꯦ ꯀꯔꯤ ꯐꯥꯎꯏ ꯅꯍꯥꯟꯗꯒꯤ ꯆꯥꯎ ꯐꯪꯗꯕꯗꯣ ꯊꯥꯕꯜꯁꯦ ꯉꯁꯤꯗꯤ ꯀꯥꯎꯔꯗꯕꯅꯤ ꯆꯪꯉ ꯆꯣꯡꯊꯔꯗꯕꯅꯦ ꯆꯣꯡꯊꯔꯗꯣꯏ ꯍꯥꯏꯗꯤ ꯆꯪꯉꯁꯤꯀꯣ ꯁꯨꯃꯥꯏꯅ ꯎꯕꯁꯦ ꯀꯔꯤ ꯐꯥꯎꯒꯦꯕ ꯅꯍꯥꯟꯒꯩ ꯎꯗ꯭ꯔꯒ ꯑꯣꯔꯤꯖꯤꯅꯦꯜ ꯃ꯭ꯌꯨꯖꯤꯛꯁꯦ ꯇꯥꯗ꯭ꯔꯤꯉꯩꯗ ꯈꯜꯂꯦ ꯅꯍꯥꯟꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯈꯤꯜꯂꯦꯍꯦ ꯁꯤꯗꯤ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯣ ꯁ꯭ꯋꯥꯏ ꯌꯧꯔ ꯌꯥꯏ ꯀꯩꯅꯣ ꯌꯧꯔꯦ ꯊꯥꯕꯜꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯅꯥꯎꯆꯥ ꯏꯕꯥꯅꯤꯇꯅꯤ ꯁꯦ ꯂꯦꯞꯄꯤꯁꯦ ꯃꯕꯦꯝ ꯉꯥꯏꯔꯤ ꯃꯤ ꯉꯥꯏꯔꯤ ꯃꯣꯏꯁꯤꯗꯤ ꯂꯧꯕꯨꯛ ꯂꯝꯖꯥꯏꯗꯅꯤ ꯇꯧꯔꯤꯁꯤ ꯃꯣꯏ ꯅꯍꯥꯟ ꯇꯧꯈꯤꯕꯒꯨꯝꯅꯤ ꯈꯪꯉꯕ ꯁꯣꯔꯣꯛꯇꯩ ꯂꯧꯕꯨꯛ ꯑꯥ ꯇꯪꯒꯨꯝꯗꯕꯗꯣ ꯗꯦꯀꯣꯔꯦꯁꯟꯗꯤ ꯐꯖꯩꯌꯦ ꯀ꯭ꯂꯣꯁꯅꯤ ꯆꯥꯎꯋꯤ ꯒ꯭ꯔꯥꯎꯟ ꯌꯥꯝ ꯑꯦꯛꯁ ꯆꯥꯎꯋꯤ ꯑꯦꯛꯁ ꯑꯦꯛꯁ ꯒ꯭ꯔꯥꯎꯟ ꯌꯥꯝ ꯆꯥꯎꯋꯤ ꯃꯕꯦꯝ ꯀꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯄ꯭ꯔꯤꯌꯥꯡꯀꯥ ꯏꯀꯥꯏꯔꯤ ꯃꯤꯅꯤꯠ 30 ꯌꯧ ꯑꯩ ꯎꯔꯝꯈꯤꯔꯣꯏ ꯍꯥꯏ ꯃꯌꯥꯝ ꯊꯥꯕꯜ ꯂꯥꯛꯑꯦ ꯑꯃꯨꯛꯀ ꯑꯃꯨꯛꯀ ꯊꯥꯕꯜ ꯂꯥꯛꯑꯦ ꯃꯣꯏ ꯂꯥꯏꯠꯁꯦ ꯈꯔ ꯉꯥꯟꯕ ꯋꯥꯠꯂꯦ ꯑꯩꯈꯣꯏꯗꯨꯅ ꯃꯝꯕꯅꯦ ꯃꯝꯃꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯣꯏꯒꯤ ꯂꯥꯏꯠꯅꯅꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯃꯝꯃꯤꯗꯣ ꯐꯖꯕꯤ ꯉꯥꯛꯇꯅꯦ ꯊꯥꯁꯤꯁꯨ ꯌꯦꯡꯉꯨ In the round university marketing, knowing ꯃꯅꯨꯡꯒꯤ the ꯔꯥꯎꯟ ꯑꯣꯏꯗꯣꯏꯅꯤ amadi when participants ready to be able to view for the participants how to be able to send travel in the day ꯑꯩꯈꯣꯏꯒꯤ when participants ready to be able to ꯑꯃꯨꯛ ꯍꯧꯗꯣꯔꯦ ꯄꯥꯔꯇꯤ ꯈꯔꯁꯨ ꯂꯥꯛꯑꯦ ꯄꯥꯔꯇꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯝ ꯐꯠꯇꯦ ꯍꯥꯏꯗꯤ ready ꯆꯣꯡꯒꯦ
ꯆꯪꯉꯛꯄꯒ ꯏꯁꯩ ꯃꯨꯠꯈꯤꯕ Ready, 1, 2, 3, 4.
ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯄꯤꯕ ꯃꯆꯥꯁꯤꯡ ꯃꯧꯁꯤꯡ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕꯗ ꯌꯥꯎꯁꯪ ꯊꯥꯕꯜ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯅꯔꯤ ꯄꯥꯛꯇ ꯕꯤꯔꯤ ꯑꯍꯜꯁꯤꯡꯒꯤ ꯃꯊꯛꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯇꯝ ꯂꯩꯔꯛꯂꯤꯕ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯄꯤꯔꯝꯕꯁꯤꯅ ꯍꯥꯏꯗꯨꯅ ꯏꯔꯝꯗꯝ ꯑꯃꯦꯔꯤꯀꯥꯁꯨ ꯑꯣꯏꯔꯤꯕ ꯏꯔꯣꯏꯕꯤꯔꯣꯏꯅꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯂꯣꯏꯅꯅ ꯑꯗꯨꯝ ꯑꯗꯨꯝꯅ ꯊꯕꯛ ꯆꯠꯄ ꯂꯣꯏꯔꯒ ꯍꯟꯈꯤꯕ ꯃꯇꯝꯗ ꯌꯨꯝ ꯌꯨꯝꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯐꯣꯟꯒꯤ ꯇꯣꯁꯂꯥꯏꯠꯇ ꯆꯣꯡꯖꯔꯤ ꯃꯩ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯩ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯣꯡꯉꯦ ꯍꯜꯂꯁꯤ ꯍꯥꯏꯕꯒ ꯇꯥꯈꯤꯗ꯭ꯔꯦ ꯃꯣꯏꯁꯦ ꯁꯥꯎꯅꯤꯡꯉꯦꯀꯣ ꯄꯨꯡ 1:30 ꯇꯥꯔꯛꯇꯣꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩ ꯃꯥꯡꯗ ꯂꯥꯛꯑꯒ ꯀꯩꯗꯧꯔꯦ ꯊꯥꯕꯜ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯕꯒꯤ ꯇꯧꯔꯦ ꯊꯦꯡꯖꯤꯜꯂꯛꯑꯦꯕꯀꯣ ꯃꯇꯝꯁꯦ ꯍꯜꯂꯅꯤ ꯃꯤ ꯂꯩꯔꯤꯌꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯂꯤꯁ ꯆꯦꯀꯤꯡ ꯇꯧ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯍꯟꯗꯤ ꯍꯜꯂꯛꯑꯕꯅꯤ ꯊꯦꯡ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯆꯦꯀꯤꯡ ꯇꯧꯗꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯌꯥꯎꯕꯅꯤꯅꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯄꯅꯤꯅ ꯊꯥꯗꯣꯔꯛꯑꯦ ꯆꯠꯂꯣ 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 ꯍꯥꯏꯅ ꯉꯁꯤꯗꯤ ꯀꯩꯁꯥꯝꯊꯣꯡ ꯈꯨꯟꯗ ꯊꯥꯕꯜ ꯆꯠꯂꯨꯕ ꯄꯥꯈꯪꯁꯤꯡ ꯊꯥꯗꯣꯔꯦ ꯃꯣꯏꯁꯨ ꯊꯥꯗꯣꯔꯦ 이제 연락이 하늘마가 아마 폰도 아마 나오 하요 나는 와비 이제 되지